Squid Game hariba South Korean drama asina Netflix ki khwaidgi yengnaba show haibadu oire. Release tawdringegi mamangda promotion kya ama tawduna viewers sing da pak sanna khanghanna hotna khidaba taragasu Netflix ki history da khwaidgi achoba series launch ama orakpa ngamba haiba asi South Korea gi damaktadi yamna chawba mai pakpa amani haiba yai. Series asi fazaraba mitki kumhai amakhak oibata natana aikhoina hingliba matam amadi lairiba society asida aikhoi ayambana thingnariba chaitheng sing adubu mayek sengna utpiriba social commentary amakhaksu oiri. Squid Game na asuk yamna fauribagi maram amadi series asidagi aikhoina kari khangba maru oi haiba adu video asida share tawjage. Spoilers kaya ama yawan maram oiduna series asi yengmidriba ichil inaw singna video makha chathadana waning jari. Survival game gi theme utpa anime, manga, video games, TV shows kaya amalay jabatar gasu Squid Game na tongan ba mawangda maming chatliba asi aseng ba taibang da thokpa thodok amadi lairiba mi singi wari utpanani haibayai. Ihan hanbada game dugi maram da hana nainarasi. Sel thokta duna tamthiraba mi kaya amagi maran ton siluraba gi hun amadi magum na pattat na upay leizadraba mi chamri henbana achoba senfam gi mana fangnana bagi damakta angangi game taruk sanaba adu utli. Adubu khwaidagi luribadi game ama lanthokpa ngamhaudaba mi adu tamthiba mongda sumsoi soidana siba aduni. Game asina uliba asi prithibigi lebak ayambada chatnaba liberal capitalist system aduni haibayai. Aikhoigi society da haija singjaba amadi matik chaba mi singna lanthum kaya amagi mapu oiba yabagumna hairiba game asida su chawraba mana adu fangnabagi damakta player sing aduna thawai khubak ta haptuna hotnai. Aseng pataibang da oibagum game asigi player sing adusu senjaw paiba mi khuzok kharana control tawduna thanbiri. Ahakpa chairak piduna player singi marakta achan mirai amata yaudana fair game pangthokpa yanabagi damakta frontman aduna kupsen sen aduna hotnai. Fair oihan bahaiba asi game chalareba mi sing adugi khwaidagi maru oiba ideology amani haiduna utli. Matang asida hangbaya wahang amadi VIP singi kumhai oinabagi damakta upay leijadraba mi sing adubu tamthiraba game ama sanahan basi fair oi haiba yagadra haiba asini. Fairness haiba asi matam amadi mafam pumnamakta chap manava value amadi natte. Mi amada fair oiba adu kana amadadi unfair oidoribani. U ilnam natragana player number 1 na lawriba role asina capitalist society amagi khwaidagi maton ithang thangna lairiba upper class aduni haiba yai. Sel amadi lanthum paisinaba hotnabada mi bumi oina uba ngamlakdraba maku khaktamak ngairaba ahamba thamoi panba kangbuduni. Lanthum na nungaiba amadi hakchang fana lehenba ngamlaktabadagi miyoiba sing adu makhoigi entertainment ki damakta sizinabadu utli. Tuminna siba ngaibabudi asibagi mitta sana yana yengjaba aduna hena nungai haiba asi red light green light hariba game aduda mayek sengna uba fangi. Songi hunna lawriba role asina punsida asoiba fataba thabak ke ama tawjakhiba targasu afaba pukchel panba sadharon micham adubuni. Cho sangbu gi role asina aikhoida kalhanbi bayaba wakhal asi college afabada tamduna academic performance wangna lakpa asika tungi punsida mai pakpaga manade haiba asini. Karam chawna punsibu lekha tahali haiba asi sangbu gi warina utli. Mama mapa oibasingna machagi school amadi college ki performance fazaba targadi punsida susoidana mai pakani haiduna thazariba asi lali haiduna utli. Capitalist society amada lairubana success haiba asiga lanthum paisanbaga manai haiduna khalhanbiri. Adubu aikhoina success fangnabagi damakta aranba lambi sizinaba targadi sangwu gumna fraud amadi criminal oirakpasu yai. Abdul Ali na lawriba role asina prithibigi khwaidagi chawraba economy kyabu samgatpada maru oiba thodang lawriba mayamnadi nongmata ningsing birudraba foreign worker aduni. Ani suba episode hell hariba asida migrant workers singna thingnaba khudong chadaba amadi discrimination sing adu mayek sengna utpiri. Pakistan dagi Korea da thabak suba lakhiba Ali mahaki boss na hokhiba tha taruk dagi tolop pithoktabana maram oiduna mahaki imung adu nongmagi phibam sokchelai. Pithoknaba sel leina karisu tawba ngamaroi habigi matagum pidanaba hotnarakpada moknarakpadagi magi boss dagi sel adu laktuna chenbada takhi. Masida utlibasi migrant workers singna thingnaba awaba khudong chadaba amadi discrimination sing aduni. Kang sebyo ki role asina hena afaba punsi amagi damakta South Korea da chensilakpa North Korean singi wari adu uhanbiri. Ngasi faubada South Korea da chensilakpa North Korean gi masing asi lising kuntra di helabani. Adubu hairiba mi sing asi South Korea gi chawkhatlaba economy gi manungda mai pakna miraktin ba haibdudi ngamba oidri. Makhoi sing asi South Korean singna hanthana yengbiba amadi matik chaba thabak phangdabana maram oiduna crime tawduna punsi hingnaba wana hotnaduna lei.
Squid Game bu mayamna yamna pamnaribagi maramduda amok laasi. Atopa survival game singdadi player sing adu kidnap tawrakpa natragana namfuda sanahanba ngakta oina utli. Squid Game dadi thawai mangmayai haiba asi player sing na khangjaba taragasu game adu sananabagi damakta amok hanna halakhi. Thawai kanjanabagi matang yaurakpadadi miyoibagi afafata khanthabagi wakhalon morality hariba concept sing asi amata chatnarakte hingjanabagi damakta tamthiraba thabak kaya amasu tawba ngamhalli. Kang sebyok amadi jiyangna amana amagi punsi wari linaduna asengba maruki nungsinabadu faurakpada ngairingai mitgupta yamna chakna kainhan khiba asina kafandaba kanabo yauramgadage. Atopa kana ama kannabagi damak masagi thawai fawba thadokpa ngamba miyoibagi wangna ikai khumna ningai oiraba kathokpa ngambagi sakti adusu utli. Masiga manaba atopa movie singdadi game sing adu yamna complicated oiba makhalgi oina oihalli. Series asigi creator na fongdorakpaki matung inna angang singi masana ngakta oibaduna character sing na fauriba makhoigi emotion sing aduda focus tawhanba ngamhalli. Series asi 2008 ta plan tawkhiba taragasu hingsa yamna yauba amadi oithokpa yaroidaba situation kaya ama yawi haiduna kana amatana puthokpiyu haiba yakhide. Adubu 2019 yorakpadadi Prithvi asi yamna khetnare akhoi isa isa da thoktaba taragasu atopa mi singna thengnariba awaba utlibanina pukning thingsinba ngamba aikhoina relate tawba ngamba haibadu oiribani. Haukiba chahi kun kontra sida chawkhatlaba economy singda leiriba mi mayamgi marakta income inequality ki chang asi aduki matik wangkhatlabani. Masigi su amuk mathakta COVID pandemic na maram oiduna amuka hena fibam sokchelakle. Masibu akhoina pandemic of inequality haina su khangnai. Gi hanna game adu yauringai mamasi ba fawba thingna haudaba aduna takliba asi lanthum tanba khaktada matam thadaba budi aikhoigi maru oiba mi singa nungsinana lehobuduna hena maru oi haiba aduni. Lanthumna nungaiba leiba ngamde haiba asi gehun amadi ilnam animaki warina mayek sengna utli. Masi haijaba taragasu hingbada sel changbanina sel tanba amadi akhoigi relationship pu phajana thamba hariba anisigi marakta khan kahendaba asisu yamna maru oi.